ꯑꯗꯨꯅ ꯂꯥꯏꯐꯁꯦ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯂꯩꯔꯤꯕ ꯃꯩꯔꯥ ꯁꯪꯗ ꯃꯩꯔꯥ ꯍꯥꯎ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯔꯣꯏ ꯂꯥꯏꯚ ꯃꯩꯔꯥ ꯁꯪꯗ ꯏꯔꯥꯡ ꯃꯤ ꯃꯉꯥꯃꯨꯛ ꯂꯧꯕꯨ ꯇꯥꯛꯄ ꯂꯩ ꯑꯗꯨ ꯖꯥꯅꯤ ꯃꯈꯥ ꯐꯝꯗꯅꯤ ꯍꯧꯖꯤꯛ ꯇꯣꯡꯂꯥꯎꯕꯤꯗ ꯃꯐꯝ ꯃꯐꯝꯒꯤ ꯏꯃꯥ ꯃꯩꯔꯥ ꯄꯨꯝꯅꯃꯛ ꯑꯗꯣ ꯂꯣꯏ ꯊꯣꯛꯄꯤꯔꯛꯑꯣ ꯏꯃꯥ ꯃꯌꯥꯝ ꯍꯧꯖꯤꯛ ꯊꯣꯛꯂꯛꯑꯦ ꯀꯦꯁꯄꯔ ꯊꯠꯅꯕ ꯃꯌꯥꯝ ꯂꯣꯏ ꯊꯣꯛꯄꯤꯔꯣ ꯇꯣꯡꯂꯥꯎꯕꯤꯗꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯂꯥꯏꯚꯅꯤ ꯂꯥꯏꯚ ꯍꯥꯏꯔꯣ ꯀꯅꯥ ꯃꯩꯔꯥ ꯊꯣꯛꯂꯛꯑꯣ ꯍꯥꯏꯔꯣ ꯃꯐꯝ ꯃꯐꯝ ꯃꯩꯔꯥ ꯊꯣꯛꯂꯛꯑꯣ ꯍꯥꯏꯔꯣ ꯃꯐꯝꯒꯤ ꯃꯩꯔꯥ ꯊꯣꯛꯄꯤꯔꯛꯑꯣ ꯏꯃꯥ ꯃꯌꯥꯝ ꯑꯁꯣꯝꯗ ꯂꯥꯟ ꯍꯧꯈ꯭ꯔꯦ ꯑꯗꯨꯅ ꯁꯤꯐꯥꯏ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯊꯠꯅꯕ ꯍꯣꯏ ꯑꯩꯈꯣꯏ ꯂꯥꯏꯟ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯁꯤ ꯌꯥꯔꯤꯕꯈꯩ ꯏꯃꯥꯁꯤꯡꯀꯣ ꯊꯣꯛꯄꯤꯔꯛꯑꯣ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯒꯗꯤꯕꯀꯣ ꯑꯩꯈꯣꯏ ꯂꯥꯏꯟ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯌꯥꯔꯒꯗꯤ ꯏꯃꯥꯁꯤꯡ ꯏꯃꯥꯒꯤ ꯃꯣꯏꯒꯤ ꯀꯣꯟꯊꯣꯡ ꯃꯩꯔꯥ ꯁꯪꯗꯨꯗ ꯊꯣꯛꯄꯤꯔꯣ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯈꯔꯅꯗꯤ ꯉꯝꯃꯔꯣꯏꯕ ꯁꯤꯐꯥꯏ ꯊꯤꯡꯕꯁꯦ ꯌꯥꯔꯤꯕ ꯃꯈꯩꯁꯦ ꯑꯩ ꯏꯁꯥꯒꯤ ꯊꯧꯗꯥꯡꯗ ꯈꯟꯕꯤꯔꯒꯀꯣ ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯝꯇ ꯑꯩꯈꯣꯏ ꯃꯤꯆꯤ ꯃꯤꯅꯥ ꯌꯥꯎꯔꯕꯅꯦꯕ ꯌꯥꯝꯅ ꯍꯧꯖꯤꯛ ꯏꯃꯥ ꯈꯔ ꯊꯣꯛꯅꯔꯦ ꯑꯇꯩꯁꯨ ꯂꯥꯛꯈꯤꯅꯤ ꯁꯣꯝꯗꯁꯨ ꯏꯃꯥ ꯃꯌꯥꯝ ꯊꯣꯛꯅꯔꯦ ꯃꯐꯝ ꯃꯐꯝꯒꯤ ꯏꯃꯥ ꯃꯌꯥꯝ ꯈꯔ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯌꯥꯝ ꯊꯣꯛꯄꯤꯔꯣ ꯍꯧꯖꯤꯛ ꯂꯝꯕꯤꯁꯦ ꯂꯥꯏꯟ ꯀ꯭ꯂꯤꯌꯥꯔ ꯇꯧꯅꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯖꯤꯛ ꯃꯤꯆꯤ ꯃꯤꯅꯥ ꯊꯣꯛꯑꯕꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯖꯤꯛ ꯑꯗꯨꯅ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨ ꯍꯧꯖꯤꯛ ꯇꯣꯡꯂꯥꯎꯕꯤꯗ ꯂꯩ ꯍꯧꯖꯤꯛ ꯏꯃꯥ ꯃꯌꯥꯝ ꯄꯨꯟꯕ ꯍꯧꯔꯦ ꯉꯁꯤꯗꯤ ꯖꯣꯕ ꯀꯥꯔꯗ ꯂꯦꯞꯄꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯧ ꯆꯠꯆꯕꯗ ꯂꯧ ꯈꯥꯎꯕ ꯆꯠꯆꯕꯗ ꯀꯨꯀꯤꯁꯤꯡꯅ ꯀꯥꯞꯊꯔꯛꯄꯗꯒꯤꯩ ꯍꯧꯖꯤꯛ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯗ ꯃꯤꯆꯤ ꯃꯤꯅꯥ ꯊꯣꯛꯄ ꯌꯥꯎꯔꯕꯅꯤ ꯑꯗꯣ ꯂꯩꯔꯤꯕ ꯃꯐꯝ ꯃꯐꯝꯒꯤ ꯏꯃꯥ ꯃꯩꯔꯥ ꯃꯌꯥꯝ ꯊꯣꯛꯄꯤꯔꯛꯑꯒ ꯏꯁꯥꯒꯤ ꯃꯩꯔꯥ ꯁꯪꯗ ꯂꯩꯕꯤꯔꯒ ꯂꯝꯕꯤꯁꯦ ꯂꯥꯏꯟ ꯀ꯭ꯂꯤꯌꯥꯔ ꯇꯧꯅꯕ ꯏꯃꯥ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯅꯤꯖꯔꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯈꯨꯟ ꯉꯥꯛꯄ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯃꯇꯦꯡꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄꯥꯡꯗꯣꯔꯤꯕꯅꯤ ꯍꯣꯏ ꯌꯥꯏ ꯅꯨꯡꯉꯥꯏꯇꯦ ꯀꯅꯥ ꯑꯣꯏꯔꯤꯒꯕ ꯈꯪꯗꯦ ꯃꯆꯥꯁꯨ ꯊꯅꯝꯃꯤ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯏꯅꯦꯁꯨ ꯐꯝꯃꯤ ꯃꯩꯔꯥ ꯁꯪꯅ ꯂꯣꯏ ꯏꯪꯈꯥꯏꯅ ꯍꯧꯖꯤꯛꯄꯨ ꯀꯩꯒꯤ ꯏꯪꯈꯥꯏ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯤ ꯁꯣꯛꯆꯜꯂꯛꯑꯦ ꯅꯨꯄꯤ ꯐꯥꯎꯅ ꯃꯣꯏꯅ ꯍꯥꯠꯆꯜꯂꯛꯑꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯂꯦꯝ ꯊꯥꯗꯣꯏꯅꯣ ꯀꯩꯅꯣ ꯍꯥꯏꯅꯤꯡꯕ ꯍꯥꯏꯌꯣ ꯃꯌꯥꯝ ꯊꯣꯛꯄꯤꯔꯛꯑꯣ ꯈꯔ ꯍꯥꯏꯔꯣ ꯂꯥꯏꯚꯅꯤ ꯃꯌꯥꯝ ꯊꯣꯛꯄꯤꯔꯛꯑꯣ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯊꯣꯛꯄꯤꯔꯛꯑꯣ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯝꯕꯤ ꯀ꯭ꯂꯤꯌꯥꯔ ꯇꯧꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯃꯦꯟꯗ ꯍꯥꯏꯔ ꯎꯗꯦ ꯃꯅꯣ ꯀꯃꯦꯟꯗ ꯄꯥꯔꯣ ꯃꯣꯏꯔꯥꯡ ꯂꯥꯏꯟ ꯅꯠꯇ꯭ꯔꯣ ꯏꯆꯦꯁꯦ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯇꯣꯡꯂꯥꯎꯕꯤꯗ ꯂꯩꯌꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯀꯥꯞꯅꯔꯤꯕꯁꯦ ꯁꯟꯗꯣꯡ ꯂꯣꯝꯗꯅꯤꯗꯣ ꯀꯥꯞꯅꯔꯤꯕꯁꯦ ꯁꯥꯏꯇꯣꯟ ꯂꯣꯝꯗ ꯀꯥꯞꯅꯔꯤꯌꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯆꯤ ꯃꯤꯅꯥ ꯌꯥꯎꯔꯦ ꯑꯗꯨꯅ ꯏꯃꯥ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯅꯤꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯣꯛꯄꯤꯔꯛꯑꯣ ꯏꯃꯥ ꯃꯌꯥꯝ ꯃꯐꯝ ꯃꯐꯝꯗ ꯌꯥꯔꯒꯗꯤ ꯂꯥꯏꯐꯁꯤꯁꯨ ꯈꯔ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯂꯥꯏꯐ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯉꯁꯤꯗꯤ ꯊꯕꯛ ꯁꯨꯔꯨꯔꯅꯨ ꯑꯗꯩ ꯃꯌꯥꯝꯁꯤ ꯀꯧ ꯑꯝꯇ ꯆꯕꯨꯟ ꯑꯃ ꯂꯦꯞ ꯂꯩꯁꯦ ꯂꯥꯎ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡ ꯂꯥꯏꯟꯗꯀꯣ ꯂꯝꯕꯤꯁꯦ ꯀ꯭ꯂꯤꯌꯥꯔ ꯇꯧꯅꯕ ꯏꯃꯥ ꯃꯌꯥꯝ ꯃꯐꯝ ꯑꯩꯈꯣꯏ ꯃꯩꯔꯥ ꯁꯪꯗ ꯂꯩꯕꯤꯌꯨ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯖꯤꯛ ꯑꯁꯣꯛꯄ ꯌꯥꯎꯔꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯂꯩꯔꯤ ꯑꯗꯨꯅ ꯃꯩꯔꯥ ꯁꯪꯗ ꯃꯐꯝ ꯃꯐꯝꯒꯤ ꯏꯃꯥ ꯃꯌꯥꯝ ꯊꯣꯛꯄꯤꯔꯛꯑꯣ ꯂꯥꯏꯟ ꯀ꯭ꯂꯤꯌꯥꯔ ꯇꯧꯅꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯆꯪꯉꯛꯄ ꯃꯇꯝꯗ ꯂꯝꯕꯤ ꯖꯥꯝ ꯑꯣꯏꯗꯅꯕꯒꯤꯗꯃꯛꯇ ꯏꯃꯥ ꯃꯌꯥꯝ ꯊꯣꯛꯄꯤꯔꯛꯑꯣ ꯏꯃꯥ ꯃꯌꯥꯝꯗꯒꯤ ꯍꯧꯖꯤꯛ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯃꯔꯨ ꯑꯣꯏꯅ ꯕꯤꯁꯦꯝꯄꯨꯔ ꯇꯨ ꯀꯨꯝꯕꯤ ꯀꯣ ꯀꯨꯝꯕꯤ ꯂꯥꯏꯟꯁꯦ ꯂꯥꯏꯟ ꯀ꯭ꯂꯤꯌꯥꯔ ꯑꯣꯏ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯀꯃꯦꯟ ꯀꯩ ꯂꯥꯛꯏ ꯌꯦꯡꯉꯨ ꯃꯤ ꯁꯤꯅ ꯇꯧꯕꯗꯨꯒꯤ ꯑꯩꯈꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯝꯕꯤ ꯀ꯭ꯂꯤꯌꯥꯔ ꯇꯧ
ꯐꯝꯃꯤꯌꯦ ꯂꯣꯏꯅꯁꯤꯗ ꯑꯩꯅ ꯐꯝꯃꯤꯌꯦ ꯍꯜꯂꯣ ꯒꯥꯔꯤ ꯆꯦꯛ ꯇꯧ ꯆꯥꯈꯠꯂꯛꯑꯅꯤ ꯍꯧꯖꯤꯛ siga may lasang tuloy puli ako'y pamiye. ꯂꯥꯏꯟ ꯀ꯭ꯂꯤꯌꯥꯔ ꯇꯧꯁꯦꯕ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯒꯤ ꯏꯆꯥꯁꯤꯡꯁꯤꯗꯤ ꯑꯗꯨꯝ ꯊꯣꯛꯂꯛꯑꯣꯕꯀꯣ Lao lao. ꯃꯔꯨ ꯑꯣꯏꯅ ꯁꯣꯝꯗꯁꯨ ꯌꯥꯝ ꯂꯥꯛꯀꯗꯣꯏꯁꯦ ꯁꯤ ꯂꯝꯕꯤꯁꯤꯗꯁꯨ ꯌꯥꯝ ꯂꯥꯛꯀꯅꯦꯕꯀꯣ ꯑꯩꯈꯣꯏ ꯐꯥꯎꯕ ꯌꯥꯕꯅꯤꯅ ꯃꯣꯏꯔꯥꯡ ꯈꯨꯅꯧꯒ ꯁꯤꯒꯅꯦꯕ ꯑꯣꯏꯅꯀꯣ ꯀꯣꯟꯅ BSF गाड़ी लाई आई मारे गाड़ी थलो आए थे खो ला खो संद क्या तो ꯐꯖꯅ ꯍꯥꯏꯅꯔꯒ ꯁꯨꯃꯥꯏꯅ ꯍꯥꯏꯗ꯭ꯔꯥꯀꯣ कमेंट से कहना मन मासे में तमो तम देबा इचे हाइगद्रा इचन होगद्रा मेते अमा ओइना लाप्लबा लमदमदगी लागा लानसिना चैथेंग नंगहलिबा कंगलै चा सिंगदा उत्पीरिबा थौदोंग चिंदामो थागतना फोंचर चले मैम ओरी फिबम जे वाहन जिंगना लई इ कत्ते कत्ते हजी अखोई गिदी हजी अमा हजी फौ खाव चबदा अखोई मचा पिकलिबा मचा अहुम थनमा हजी हजी लेखिद्रे तारेबा अदन हजी इमा मैम सु थोले मफम फम गी इमा मैम सु थोपिरागा लाइन से अखोई चिनाव सिंग चंगकपदा एग्जाम ओइदनबई तमक्ता लाइन क्लियर तो ओइनबा बॉक्सिंग गा लोय थोकलै जो मैम थोकनरे अदन मफम फम गी इमा सिंग सु थोपियो मफम फम दा लेरिबा इमा मैम सु लाइन से क्लियर तो नबई मतेंग पांगबि हाइजगे आइना लाइफ से थाजरकपनी लेखिद्रे मौना हामा लेत्रे काम नुंगाइते तवइसे एंगाम पिसा ओम जु थनमे लाइफ त मैम त थोपिरो हरुइसे लाइफ नि लाइफ नि हाइरोबा Oi, may bel mayam am taloy na thukpiro lambida. लंबी क्लियर तौनबा Isa mayam lakpado lambi clear tong no bam taloy thukpiro. अखोई हुजी हुजी तोंग लाउबीदा लेयाबा तोंग लाउबीदा चम हम लापा लंबी क्लियर तो नगरी मरि मुका बनै मोजे पारक तुरो Aduna sida leiba sonda leiba loina lambi senga khangan da yade. Era konsam ki rongi tin sidi ba mai marudi. Sida gadwa leibane ba. मैम कनो तो लाइफ शेयर तो व्यू दुगा हुजी हुजी इमा मफम फमगी इमा सिंग द लेरिबा करी सिनाव सिना लाइफ से फंगना बता दी इमा सिंग द खैतंग इन्फॉर्म तो बेबो फम से सिमतंग थमजगे मैम लाइफ शेयर से तो बिरगा हुजी हुजी मोइरांग हमदा चथागदब लंबी असि लंबी से जाम मोइदनबगी तमक्ता इमा मैम थोपिरागा अखोगी लेरिबा इचा सिंग खुनगा पैबुंग पाखंदे अमा अमा लाकपदा लंबी से क्लियर ओइनबगी तमक्ता मफम फमगी इमा मैम थोपिरागा मैमना कई तौसीगे अदो आई तौब थौदांग तौमिनसे वफमदसि थमजगे हौजिक मोय समदगी केस्पर नुक्सा करी करी मैम थमजलानी अदुना अखोइना सिना नंगी मतेंग सिना सिलेपन असिना अखोय करी लमदनो हौजिक हौजिक ती जे तोर बगी लेत्रिनो कुकीना कापकपदा लेतबने लौ खाव सबदा कुकीना कापकपदा अखोयगी मैतै नुपीनियाबा लेखिदबदो कुकीना कापकपदने हौजिक हौजिक सोना कना खुद थोकनरी अदुना लाइफ से शेयर तो बिरगा इमा होय मफम फमगी लेरिबा इमा सिंगदको माय माय मैरा संग थोपिरागा होरेन अखोयगी इबुंग इपा खंगदे अमा अमा लाकपदा लंबी से क्लियर ओइनबगी तमक्ता इमा मैम थोपिरागा अदुगा होरेनदी मोय केसपा नुसपा थाचलानेबा लंबी चंगबा यादनबा अदुगुंबा मैमदो तौदनबगी तमक्ता अदुगुंबा मैमदो तौदनबगी तमक्ता इमा मैम थोपिरो इमा मैम थोपियो लाइफ से शेयर तो बियो हजिक हजिकती अखोय त्रोंग लाउबीदनी लेरिबसे सो सेगदी इमा थोकनरे अखोय त्रोंग लाउबीगी इमा मैमदी थोकपा हौरे आराम भाई केसपा दुना मोइना होरेंदी मोय खदक से तौरानेबा केसपा गाई थाचलनी मी चंगबा यादन म तौखलक्तोइनेबा अदुदो अखोय इमा मैम थोकलागा इचे मैम इमा मैम इचेनाव मैम थोकलागानेबा अखोयना अपुन बोइना तौद्रिबसे हुजी हुजीगी फिबम याम कन्ना हुजी खुद This message help you. This message help for review. Please stop your life, otherwise enemies will take the advantage. केबा Nangi life to losal why not enemy ne advantage lo rani. नाते थमजरिबसिना करिगिनो हाइबदको अखोय अफों इमा मैम थोकपिरो वाइना थोकपिरो हाइबगी तमक्तनी अदो मखा ताबदी लाइफ तदी यामना केनो तौजरोय दो मोइना होरेन चंगजलानी केसपर गाड़ी थाचलानी अखोगी चंगनबा लंबीदो अदो थाचनबदो अदुदो अखोइना मु इमा मैम पुल्लगा मोइगी
ꯀꯦꯁꯄꯔ ꯒꯥꯔꯤ ꯀꯌꯥ ꯂꯥꯛꯄꯗꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏꯅ ꯃꯣꯏꯗꯤ ꯊꯠꯇꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯪꯉꯛꯄꯗ ꯆꯪꯕ ꯌꯥꯗꯅꯕ ꯊꯠꯇꯣꯏꯅꯤ ꯃꯣꯏꯗꯤ ꯑꯗꯨꯒꯨꯝꯕꯇꯅꯦ ꯇꯧꯗꯣꯏꯗꯣ ꯑꯗꯨꯅ ꯏꯃꯥ ꯂꯩꯔꯤꯕ ꯃꯌꯥꯝ ꯂꯣꯏ ꯊꯣꯛꯄꯤꯔꯣ ꯍꯥꯏꯕ ꯃꯐꯝ ꯃꯐꯝꯒꯤ ꯏꯃꯥ ꯃꯌꯥꯝ ꯑꯗꯣ ꯄꯥꯎ ꯇꯥꯗꯕ ꯂꯩꯔꯒꯁꯨ ꯂꯥꯏꯐꯁꯦ ꯁꯤꯌꯥꯔ ꯇꯧꯕꯤꯔꯒ ꯈꯖꯤꯛꯇꯪ ꯏꯟꯐꯣꯔꯝ ꯇꯧꯕꯤꯕ ꯋꯥꯐꯝꯁꯤꯗ ꯊꯝꯖꯒꯦꯕ ꯃꯣꯏ CRP ꯒꯥꯔꯤ ꯀꯨꯝꯊꯔꯛꯑꯦ ꯍꯥꯏꯅꯁꯨ ꯇꯥꯔꯤ